Karigumba matamda somna angang oringai matamda natragana hojiksu nong phatok numidangi matamsingda atiya mathakta yengkhattuna thokliba tha thawan michaksingi phajaraba saktamsing asibu yengbabudi soidna yaubiramgani maduda somna atiya mathakta thawal michaksing sum yengduna leiba matamda thawan michak mayamdugi marakta khwaidagi top topa thawan michak ama maduna mayamna chatnariba khongchet aduda chattaba tonganba direction amada paiduna leiba thawan michak asisu soidna ubiramgani masigi thawal michak asimak chahi kharagi matungdadi mayamna kaisuk uba phanglaroi maramdi masi tasengnamak thawan michak ama natte masi ekhoi taibang mi bana saba prithibigi leimaidagi chaurakna kilometer 400 wangba maphamda malem prithibhi sigi akoibada koiduna leiriba international space station ISS haiba aduni aduna ngasigi episode asida international space station asi kadai kanda sakibano aduga masi karamba chahida retire oikadabano masina art ki akoibada karigidamakta koiduna leiriba aduga masina prithibida tasilaktribana karigi asina chingba international space station gi matangda interesting oiba wafamsing ngasigi episode asida muktang yengminasi video se yamna su interesting oigani haina khanjai aduna mityeng tabirba mayam pum namakna su video sibu loiba phobuna ngamtang yengbiu hojiki matamda international space station haibasi astronaut singidi ani suba mayum kumbani masida khetnari bahibabu supnatangi malem prithibhi sidadi art ki gravity lei adubu international space station asidi art ki lower orbit ta koiduna leibana masida gravity amata leite aduna astronaut sing masigi manungda koitaw tawduna lei international space station asi malem gi tongan tongan ba space agency manga America Russia Japan Canada amadi European space agency manga si punduna sakibani masi sakibagi main purpose asi microgravity haibadi zero gravity amasung space ta matam sangna kuina experiment kaya tawba yanabagi damaktani masida sunatana masina art ki weather amasung forecasting chu khangtoki masi isam sam na hairabada sunrangda koipai paidunu leba laboratory amani mayam suningsing biram khigani madudi 2003 da Indian origin astronaut Kalpana Chawla space tagi halakpa matamda makhoi gi space shuttle da launch tawba matamda khitang shokhibana maram oiraga makoina art ki atmosphere da amuk hanjin changlakpa matamda mai hogduna chaktuna sikibaduni aduga handaksu astronaut ani Sunita Williams yauna supna tangi nimit nipani space khongchet chatpa matamda makoina halakadaba Boeing Starliner da helium leak oiba amasung atay atopa issue sing lakpadagi crew sing halakpada safe oidabana maram oiraga hairiba astronaut ani asi international space station da changsinduna hojik phawba leiriba asini karigumba ISS asi leiramdrabadi makhoisu art ta amuk hanna halaktabadi yadabanina makhoina halakpa matamda Kalpana Chawla gi thodok adugumna handaksu thoklamloi haningai leite international space station asi meter chamaga mapan sangi aduga meter humdraga humdoi pak e haibadi masigi pak chawba si football ground amagumbani aduga masi chawrakna kg lakh mariga lising kun lummi aduna asuk chawkhraba asuk lumkhraba potchak ase amukta da pukhatuna space ta thagat pahaibasi taibangmi bagi maphamda hujik phawbi oinadi technology leitri maram asina international space station gi tongan tongan ba chamber part sing ase rocket ta thagatuna space shuttle gi matengna tongan tongan ba trip kunthra taruk laksatuna mathakta pukhatki aduga art ki lower orbit haibade malem prithibhi asigi surface tagi chawrakna kilometer 400 wangba maphamda assemble tawkibani masi punna saba loisinbada haibade ekhoina hojik unariba ISS ki sakta masi oina bahot narakpada chahi 12 ki matam changki ISS asi hujik phawbgi oina taibang mi bana sakiba itihas ta khwaidagi tangba haibade khwaidagi expensive oiba pochakne masi saba loibada chawrakna 150 billion US dollar ki kharsa changki masigi ihan hanba part control module Zarya kauba sibo Russia gi rocket amana November 1998 tagi launch tawba hoki masigi hapta ani gi matungda NASA nasu makoi gi module launch tawba ngamki asumna European Space Agency Japan amasung Canada nasu makoi gi thodang sing loina loki masigi matungda 2nd November year 2000 dagi astronaut sing chatuna masida leiraga research tawbagi thabak sing hoki aduna 2nd November year 2000 hariba date asimak malem prithibhi asida iroi loina miyoi ba haiba kanglup asi amata oina punna lemina kiba numitni maramdi masigi numit asidagi ISS ta matam leiba kibikta astronaut miyoi taret research tawduna matam gi matung inna rotation tongna duna lei
ꯑꯗꯨꯅ ISS की चही 13 की सर्विस असिदा हुजिक फौबदा मसिदा मालेम की तोंगान बलेबा कुलहुमदोइदगी एस्ट्रोनॉट चनीग हुमद्रा हेना चतख्रे असुक वेट लुमख्रबा असुक चौख्रबा पोछक असे पृथ्वी की लेमाइदा तारक्त्रिबसी करिगिनो हाइबसिनी मसिगी मरम असे इंटरनेशनल स्पेस स्टेशन की यामना यांगलबा खोंगचत असिनानी मसि पुंगदा 28,000 किलोमीटर पर आवर की स्पीड पाइदुना चतली हाइबदि मसिना सुपना तंगी सेकेंड अमदा 7.5 किलोमीटर की स्पीड पाइदुना आर्थ की अकोइबदा रोटेशन तौदुना लई अदुना मसिना आर्थ की रोटेशन अमा मपुंग फाना तौबा मतमदा सुपना तंगी पुंग अमगा मखाई हाइबदि 90 मिनट्स खक्ता चंगी अदुना ISS ना आर्थ की रोटेशन असी नोंगमदा 13 कोइबा ngami अदुना मसिदा लेरिबा एस्ट्रोनॉट सिंगसु नोंगमदा नुमित थोलकपा अमसुंग नुमित ताबा सी 13 लक उबा फंगे हुजिक फौबदा इंटरनेशनल स्पेस स्टेशन ना आर्थ की रोटेशन लाख अमगलिचिंग यांखै हेना कोइख्रे मसिदा एस्ट्रोनॉट अमना मखोई की खोंगचत्ता यामद्रबदा था 3 फौबदि लई अदुबा तोंगान बा मिशन की मतुंग इन्ना एस्ट्रोनॉट खरदि ISS असिदा 340 डेज हेना लेइदुना माइक्रोग्रेविटी दा हाइबदि जीरो ग्रेविटी दा स्पेस दा मतम कुइना लेबा मतम दा मियोइबगी हक्सांग दा करी अहोंगबा लाकपगे हाइबदु रिसर्च तौदुना सु यंखी ISS असिदा स्लीपिंग क्वार्टर तरुक बाथरूम अनि जिम अमा अदुगा 360 डिग्री दा व्यू तौनबा बे विंडो अमसु लई मसिदा एस्ट्रोनॉट सिंगना पृथ्वी असिदा फमुंगदा लोंथोक्तुना तुंबगी नुंगाइबदुमक्ति फंगबा ngamde अदुबा मखोइना तुमनबगिदमक्ता बेल फाजलबा स्लीपिंग बेड अमदा लेपना वालगुम्बा अमदा ngaduna tummi मसिदा लेरिबा एस्ट्रोनॉट सिंगी चाना थकनबा फूड आइटम सिंग था अनि खुदिंगी मखादगी थाकतुना रीसप्लाई तौई मसिदा लेरिबा एस्ट्रोनॉट सिंगना मखोइना जीरो ग्रेविटी दा मतम सांगना कुइना लेबा मतमदा मखोइगी मसल अमसुंग सरू सिंग वीकनेस ओइथरक्तनबा नोंगमदा मखोइना यामद्रबदा पुंग अनिगी एक्सरसाइज तौबगी मथौ ताई ISS असिदा दरकार ओइबा इलेक्ट्रिसिटी अमसुंग पावर सप्लाई सिंग मसिगी नाकन येतलोमदा नपलेबा चाउरबा सोलर पैनल सिंग असिदगी फंगबा ngami ISS असिदा रोबोटिक आर्म अनि मसु यावी मसि कैनाडा ना हापनी अदुगा मसिगी ममिंगना कैनेटर्म कौई मसिगी मथौ असिना इंटरनेशनल स्पेस स्टेशन की मॉड्यूल सिंगी मपान थांगबा सरुक सिंगदा मेंटेनेंस की मथौ तारकपा मतमदा एस्ट्रोनॉट सिंगना स्पेस स्टेशन असिगी मपानदा थोक्तना मनुंगदगी ऑपरेट तौदुना रोबोटिक आर्म असिगी मतेंगना मेंटेनेंस तौबा यानाबगी तमक्तनी अदुबो रोबोटिक आर्म असिगी मतेंगना ngamdaba thabak singdi एस्ट्रोनॉट सिंगना स्पेस सूट सिंग उपसिंदुना मपानदा थलोक्तुना स्पेस वाक तौबगी मथौ ताई इंटरनेशनल स्पेस स्टेशन असी 2024 दा रिटायर ओइगदबनी अदुबो मसिगी चही असी 2030 फौबा मुक सांगतोखरे अदुना 2030 लोइसिलकपा मतमदा इंटरनेशनल स्पेस स्टेशन असिसु महाकी स्पीड तपथानदुना पैसिफिक ओशन की पॉइंट नीमो हरिबा मफम असिदा क्रॉस तोहनख्रगनी ISS कुमलबा यामना चाउरबा लुमख्रबा पोछक मसिदा मतम लेबा खिबिकता एस्ट्रोनॉट तरुक नत्रगा तरेत याउदुना आर्थ की अकोइबदा कोइदुना लई हैबसे इहान हाना ताबा मतमदा यामना ngakngai ओइबा पोछक अमने हंदकतसु जापाना मालेम पृथ्वी असिदगी स्पेस फौबा चतपगी लिप सर्विस अमा सानबा प्रोजेक्ट अनाउंस तोख्रबा सिने मसिगी प्रोजेक्ट असी 2050 फौबदा कंप्लीट तौनबा प्लान तौरी मसि हुजिक फौबगी ओइनदी थियोरी खक्तनी अदुना असिगुमलबा थियोरी सिंग असि मिपुम खुदिंगमकना इहान हाना ताबा मतमददी यामना थाजबसु वाटपा अदुगा नोकनिंगबसु पोकी अदुबु असिगुमलबा थियोरी असि तुंगदा ओइथोक्लोइ हैबगी वाफम दिलैते वीडियो सिबु नुंगाइबिबा तारगदी लाइक शेयर अमसुंग कमेंट तौबियु अदुगा मखा तारकपा इंटरेस्टिंग टॉपिक सिंगिदमकता अमेजिंग फैक्ट मणिपुर यूट्यूब चैनल बु मयामना सब्सक्राइब तौबसु कौबिगनु।